For you, good morning, everyone. From Puthachari. Laininki hingninki ithanada nangbu uruwa mikuptagi laininki hingninki ithanada nangbu uruwa mikuptagi ho faurkina tamoshida nahaktabu singna nungsiba karigino aina nangbu nungshiriba karigino aina nangbu nungshiriba. Weather condition asigi morning guys. Sonia's morning. Welcome Sonia for coming. Morning G. Actually, Sonia, Bumbu, Lapsi de la Piba. Mornings and welcome. 1 and 3. So on koidagi halamgani sigi koigi layoiraba khong tare layoiraba khongang su koi layoiraba khongang kana hainabasing sidi dum sahi yamna yamiko adu mana si khongang se hek khangudagi koina walking chenba adu si lambi se dum lakpa hek khangpodagi dum khongang se leibirame haitare masima kanana thabigi bano natragana mafam sida dum mawsagi oiba mawongda dum horakhibra haibadum adum chana khangsadre. Horse fresh cut tose lamjen chenba
ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯂꯥꯏꯐ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯅꯣꯠ ꯔꯟꯅꯤꯡ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯁꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯦꯟ ꯑꯣꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯍꯥꯔꯠꯀ ꯂꯪꯁꯀ ꯂꯝꯖꯦꯜ ꯆꯦꯟꯕꯗ ꯌꯥꯝ ꯀꯥꯟꯅꯔꯤꯁꯦ ꯁꯤꯁꯦ ꯀꯥꯟꯅꯩ ꯍꯥꯏ ꯑꯗꯨꯅꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤꯗꯤ ꯁꯨꯝ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯔꯁꯦ꯫ 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. khung giống tôi sẽ 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 5, 7, 1, 2, 3, 4, 5, 6, 7, 8, 9, 10. This one too. 1, 2, 3, 4, 5, 6, 7, 8, 9, 10. Let's see. 1, 2, 3, 4, 5, 6, 7, 8, 9, 10. ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯍꯥꯞꯀꯠꯄꯤꯌꯨꯅ ꯇꯧꯕꯤꯌꯨ꯫ ꯍꯥꯞꯀꯠꯄ ꯃꯤꯟꯁ ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯕꯤꯕꯁꯨ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯨ꯫ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯁꯨ ꯑꯗꯨꯝ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛ ꯂꯩꯊꯣꯛ ꯁꯥꯟꯅꯕꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯤꯅ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀ꯭ꯔꯛ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯟꯈꯤꯕꯗꯧꯅꯒ ꯇꯧꯕꯗꯣ ꯑꯗꯨꯝꯕꯗꯣ ꯐ꯭ꯔꯤ ꯑꯣꯏ ꯅꯨꯡꯉꯥꯏ꯫ 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 9, 10. Nice. 1, 2, 3, 4, 5, 6, 7, 8, 9, 10.
3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15. 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20. 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 11, 12, 13, 14, 15, 16, 17, 18, 20, 21, 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22. 26, 27, 28, 29, 30, 31, 32, 4.
Last exercise. Asigun. Asigun na. Exercise. Okay. Morning. Damo. Good morning. Kuire pau phone da ba. Ai se. Damo da phone tawke na khalamini. Ado si hallaganda. Ai Damo da phone tawjarake. Ai kainomta sum hangena Damo da khanjaramane ado tan yam chap chare. Ai horen hanlaga tawjarage. Asigi aerobic exercise. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9. Ah. Ai làm lại từ sáng từ tôi làm mua gì đây à tôi nghĩ là chưa được ai tôi cái nào đồng khăn luôn đấy à tôi tan sáng nó phải tại tan sáng nó vậy à tôi đi số hà lộc nó bắt đầu giờ đấy Manipuri weather condition ni ngasigi cái nói với Damo welcome to Herok Laibudo tugi nakanda sakhi lambi do ati lambi do ni se sa kan point wang ra jan ni da lam jen chen ni hojise Damo Gawada leibiribra natraga yumda leibirabra okay noi yare wai sanabdu nungani hadi Damo ha thong phom de lebi bodi timing du nungai to bai tare du le ni yam nungai wai sanab nungani ha lechin ji yam phaja lechin jam phaja lechin nei atia je bo hangla atia da pairiba lufam of leichil se
ꯂꯨꯄ ꯃꯐꯨ ꯂꯩꯆꯤꯜꯁꯦ ꯅꯣꯡꯗꯣ ꯊꯥꯁꯦ ꯃꯥꯒꯤ ꯑꯇꯤꯌꯦ ꯑꯇꯤꯌꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯃ ꯇꯒꯨ ꯉꯥꯟꯕꯤꯕ ꯇꯒꯨ ꯉꯥꯟꯕꯤꯕ ꯊꯋꯥꯟꯁꯨ ꯃꯦꯡꯂꯕ ꯊꯥꯖꯒꯤ ꯊꯥꯖꯒꯤ ꯃꯉꯥꯜꯁꯨ ꯑꯇꯤꯌꯥꯒꯤ ꯅꯠꯇꯤꯌꯦ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨ ꯂꯩꯆꯤꯜ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯁꯦꯠꯅꯕ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖ ꯊꯋꯥꯟꯁꯨ ꯅꯨꯡꯉꯥꯏꯅꯤꯍꯦ ꯋꯦꯗꯔꯁꯦ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯍꯥꯏꯕꯗꯨ ꯑꯣꯏ ꯆꯤꯡꯗꯣꯜ ꯈꯦꯛꯅ ꯄꯥꯏꯔꯤꯕ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯁꯦꯂꯤꯌꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯦꯂꯤꯌꯥ ꯂꯥꯛꯄꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯂꯤꯌꯥꯁꯨ ꯂꯥꯛꯄꯤꯕ ꯑꯃꯜꯒꯝ ꯕꯤꯁ꯭ꯋꯥ ꯇꯥꯃꯣ ꯁꯤꯂꯤꯌꯥꯁꯤꯁꯨ ꯊꯣꯛꯆꯣꯝꯅꯤ ꯃꯥꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩꯅ ꯁꯨꯝ ꯂꯥꯏꯐ ꯊꯥꯖꯕ ꯍꯛꯆꯥꯡ ꯐꯃꯤꯟꯅꯖꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯥꯏꯐꯁꯦ ꯁꯧꯒꯠꯄꯤꯕ ꯃꯤꯑꯣꯏ ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯁꯦꯟ ꯁꯤꯂꯤꯌꯥꯁꯨ ꯑꯃꯅꯤ ꯏꯆꯟ ꯁꯤꯂꯤꯌꯥꯅꯗꯤ ꯗꯥ ꯃꯣꯃꯣꯁꯦ ꯈꯪꯉꯔꯣꯏ ꯑꯃꯜꯒꯝ ꯕꯤꯁ꯭ꯋꯥꯁꯦ ꯀꯩꯅꯣ ꯏꯆꯟ ꯁꯤꯂꯤꯌꯥꯗ ꯍꯥꯏꯖꯒꯦ ꯑꯃꯜꯒꯝ ꯕꯤꯁ꯭ꯋꯥꯁꯦ ꯀꯩꯅꯣꯗꯩꯅꯦ ꯂꯛꯈꯤꯄꯨꯔꯗꯒꯤ ꯏꯌꯥꯝꯕꯁꯤꯁꯨ ꯌꯥꯝ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯍꯩꯕ ꯑꯗꯨꯒꯨꯝꯂꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯡꯊꯥꯕ ꯌꯥꯕ ꯏꯌꯥꯝꯕ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥꯃꯛꯁꯦ ꯗꯤꯖꯥꯏꯅꯔꯅꯤ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯥꯔꯠꯀꯤ ꯂꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗꯁꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯌꯥꯝ ꯄꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯝꯕꯅꯤ ꯁꯨꯝ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯏꯆꯟ ꯁꯤꯂꯤꯌꯥꯗꯁꯨ ꯁꯛ ꯇꯥꯛꯆꯒꯦ ꯗꯥ ꯃꯣꯃꯣꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯗꯥ ꯃꯣꯃꯣꯁꯤ ꯌꯥꯝ ꯇꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯝꯃꯤ ꯏꯚꯟ ꯑꯩꯈꯣꯏꯗꯐꯥꯎ ꯂꯩꯕꯤꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯂꯥꯏꯚ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯅ ꯇꯟꯖꯥꯗꯣ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯗꯥ ꯃꯣꯃꯣ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯛ ꯇꯥꯛꯆꯒꯦ ꯏꯌꯥꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡ ꯂꯩ ꯃꯁꯤ ꯁꯨꯝ ꯑꯩꯒꯤ ꯌꯥꯎꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅꯦꯅ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯤꯡꯕꯗ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯀꯌꯥꯁꯦ ꯂꯣꯏꯅ ꯈꯪꯕ ꯍꯩꯕ ꯃꯄꯨꯡ ꯐꯥꯕꯗꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯖꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯝꯕ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯇꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯤꯔꯛꯄꯗꯣ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯊꯝꯃꯣꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯍꯤꯔꯝꯗ ꯍꯥꯏꯇꯥꯔꯦ. ꯃꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯍꯤꯔꯝ ꯇꯣꯉꯥꯟꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯍꯤꯔꯝ ꯇꯣꯉꯥꯟꯕ ꯈꯔ ꯂꯩꯖꯔꯤ. ꯃꯗꯨ ꯁꯨꯝ ꯃꯌꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦꯀꯣ, ꯈꯤꯇꯪ ꯇꯣꯏꯁꯨ ꯃꯌꯥꯝꯗ ꯄꯤꯕ ꯅꯣꯂꯦꯖꯇꯨ ꯄꯤꯕ ꯉꯝꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯧꯖꯔꯛꯀꯦ, ꯃꯌꯥꯝꯒ ꯁꯛ ꯈꯪꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯟꯁꯤꯂꯤꯌꯥꯅ ꯌꯦꯁ ꯑꯅ ꯈꯨꯝꯃꯛꯑꯦ. ꯕ꯭ꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ. ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯀꯨꯃꯟ. ꯍꯦꯍꯦ 20 ꯄꯔꯣ ꯊꯥꯔꯛꯑꯦ. ꯃꯟꯁꯦ ꯔꯤꯌꯦꯛ ꯈꯨꯇꯧꯁꯦ ꯑꯦ ꯁꯥꯎꯃꯜꯂꯦꯍꯦ. ꯀꯩꯗꯧꯔꯤꯅꯣ? ꯅꯪ ꯁꯥꯎꯗꯦ. ꯁꯥꯎꯗꯦꯍꯦ ꯍꯥꯏ. ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯍꯥꯏꯗꯤ ꯁꯨꯝ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ, ꯄꯣꯂꯨꯁꯟ ꯍꯣꯏ ꯂꯝꯕꯤ ꯑꯗꯨꯝ ꯆꯠꯂꯤ ꯈꯣꯠꯂꯤ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯅ ꯃꯤꯠꯅ ꯈꯣꯡꯅ ꯇꯁꯦꯡꯅ ꯐꯠꯇꯕꯒꯤ ꯄꯣꯠ, ꯄꯣꯂꯨꯁꯟ ꯊꯣꯛꯄꯒꯤ ꯄꯣꯠꯇꯨꯗꯤ ꯎꯗꯤ ꯎꯗꯦꯗꯅꯀꯣ. ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯁꯪ ꯑꯃꯥꯟ ꯎꯕꯁꯦ ꯍꯥꯏꯇꯥꯔꯦꯅꯦ. ꯁꯤꯃꯛꯅꯤ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯎꯍꯟꯖꯅꯤꯡꯕꯁꯦ ꯍꯥꯏꯇꯥꯔꯦ. ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯁꯪ ꯑꯃꯥꯟ, ꯋꯥꯈꯜꯁꯦ ꯃꯥꯏꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯍꯧꯔꯛꯄꯗ ꯂꯩꯕꯗꯣ, ꯑꯗꯨꯝꯕꯗꯨ ꯊꯝꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ. ꯅꯪ ꯑꯃ ꯕꯨꯁꯇꯔꯁꯨ ꯁꯤꯔꯦ. ꯑꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯁꯤ ꯃꯃꯤꯡꯁꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯁꯪ ꯑꯃꯥꯟ ꯁꯨꯝ ꯎꯕꯁꯦ. ꯍꯣꯏ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯕ, ꯌꯥꯝ ꯁꯦꯡꯕꯃꯛꯇꯤ ꯑꯣꯏꯗꯦ, ꯇꯧꯕꯇꯕꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯁꯪꯕ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩ ꯁꯨꯝ ꯎꯕꯤꯔꯝꯒꯗ꯭ꯔꯅ ꯈꯟꯖꯩꯀꯣ. ꯀꯩꯀꯩ ꯑꯍꯥꯎ ꯑꯊꯨꯝ ꯂꯩꯒꯦ ꯍꯥꯏꯅꯣ? ꯅꯤꯄꯥ, ꯁꯃꯔ, ꯑꯣ ꯁꯃꯔ. ꯅꯝꯕꯔ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ, ꯅꯝꯕꯔ ꯌꯥꯝꯕꯒꯤ. ꯀꯩꯅꯣ ꯅꯝꯕꯔ ꯌꯥꯝꯕꯒꯤꯕꯨ ꯍꯥꯏ. ꯑꯁ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ. ꯑꯁ ꯅꯝꯕꯔ ꯃꯨꯛꯇꯧ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯁꯦꯞ ꯇꯧꯍꯧꯗꯕ. ꯈꯨꯃꯟ, ꯕ꯭ꯔꯣ ꯈꯨꯃꯟꯁꯦ ꯅꯝꯕꯔ ꯁꯤꯜꯂ ꯁꯤꯜꯂ ꯌꯥꯝ ꯇꯧꯔꯖꯥꯠꯂꯣ? ꯑꯩꯗꯤ ꯅꯣꯡꯃꯗ ꯀꯣꯜꯁꯨ ꯇꯧꯗꯦ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯕꯥꯅꯤ ꯕꯨꯁꯇꯔ ꯀꯥꯞꯄꯝ? ꯈꯨꯃꯟ, ꯕ꯭ꯔꯣ ꯈꯨꯃꯟ ꯕꯨꯁꯇꯔ ꯀꯥꯞꯄꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣꯕ? ꯅꯝꯕꯔꯁꯨ ꯂꯩꯅꯗ꯭ꯔꯤꯗ ꯑꯗꯨꯗꯤ ꯀꯣꯜ ꯇꯧꯔꯛꯇꯦ, ꯑꯗꯨꯗꯤ ꯅꯝꯕꯔ ꯂꯩꯅꯗꯦ ꯍꯥꯏꯕꯅꯦꯕ. ꯑꯦꯁ ꯕ꯭ꯔꯣ ꯈꯨꯃꯟꯒꯤꯁꯦ ꯃꯤ ꯑꯣꯟꯅꯕ ꯃꯥꯜꯂꯦ. ꯏꯕ ꯅꯝꯕꯔꯗꯣ ꯑꯩ ꯃꯔꯨ ꯑꯣꯏꯗ꯭ꯔꯗꯤ ꯌꯥꯝ ꯌꯦꯡꯁꯤ.
ꯈꯨꯃꯟꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯜꯂꯦ ꯁꯨꯗꯦꯒ ꯂꯩꯕ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯂꯧꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯃꯇꯝ ꯌꯧꯁꯜꯂꯦꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕꯨꯛꯇ ꯂꯩꯅꯕ ꯍꯧꯔꯦ ꯄ꯭ꯂꯁ ꯊꯔꯣꯏꯁꯨ ꯑꯗꯨꯝ ꯈꯔ ꯇꯥꯕꯖꯥꯠꯅꯤ ꯃꯤ ꯑꯗꯨꯝ ꯊꯔꯣꯏ ꯈꯨꯟꯕꯒꯤ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯄꯣꯠ ꯄꯣꯠꯁꯤꯗ ꯄꯤꯕꯗꯣ ꯑꯩꯅ ꯂꯧꯕ ꯑꯗꯨꯗ ꯈꯪꯗ꯭ꯔꯦꯕ ꯆꯦꯛ ꯇꯧꯈꯤꯗ꯭ꯔꯦ ꯊꯔꯣꯏ ꯆꯥꯅꯤꯡꯉꯦ ꯍꯣꯁ ꯈꯨꯟꯕ ꯂꯥꯛꯀꯦ ꯌꯥꯏ ꯈꯨꯟꯕ ꯆꯠꯁꯦ ꯍꯦꯛꯇ ꯑꯗꯣ ꯅꯣꯡꯁꯦ ꯏꯁꯤꯡ ꯑꯗꯨꯝ ꯂꯩ ꯏꯁꯤꯡꯗꯤ ꯂꯩ ꯃꯌꯥꯏꯋꯥꯏꯗꯒꯁꯨ ꯑꯗꯨꯝ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯦ ꯌꯥꯝ ꯄꯥꯛ ꯆꯥꯎꯔꯤ ꯀꯨꯇꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯏꯗ ꯅꯣꯡ ꯈꯔ ꯑꯗꯨꯝ ꯇꯥꯕꯅꯤ ꯊꯔꯣꯏꯁꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯈꯨꯜꯂꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯋꯥꯡꯖꯤꯡ ꯂꯦꯟꯃꯥꯔꯛꯁꯦ ꯁꯤꯒꯤ ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯕꯁꯦ ꯂꯥꯛꯄꯤꯔꯣ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯊꯔꯣꯏ ꯈꯨꯜꯂꯨꯁꯦ ꯅꯣꯡꯒ ꯈꯔ ꯌꯥꯝꯒ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯧꯖꯤꯛ ꯔꯦꯅꯤ ꯁꯤꯖꯟ ꯂꯥꯛꯄꯗꯩꯗꯤ ꯑꯗꯨꯝ ꯊꯔꯣꯏꯁꯦ ꯃꯔꯥꯡ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯈꯨꯟꯁꯤ ꯃꯌꯥꯝ ꯉꯥꯛꯇꯗ ꯃꯌꯥꯝ ꯈꯣꯟꯗꯣꯏꯖꯥꯠꯅꯤꯗ ꯃꯤ ꯌꯥꯝ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯁ ꯑꯩ ꯅꯨꯡꯁꯥ ꯀꯤꯕ ꯃꯤꯅꯤ ꯑꯦ ꯁꯤꯂꯤꯌꯥ ꯀꯩꯅꯣ ꯇꯧꯒꯦ ꯁꯥꯇꯤꯟ ꯄꯥꯏꯔꯛꯀꯦ ꯁꯥꯇꯤꯟ ꯑꯆꯧ ꯑꯆꯧꯕ ꯂꯩ ꯑꯗꯣ ꯂꯧꯒꯤ ꯂꯣꯏꯅ ꯎꯅꯕ ꯍꯧꯅꯔꯛꯏꯁꯦ ꯂꯣꯏꯅ ꯈꯣꯏꯔ ꯊꯝꯅꯔꯕꯅꯤ ꯁꯦ ꯅꯣꯏ ꯎ ꯑꯈꯥꯏꯕ ꯂꯧꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯂꯥꯛꯎꯀꯣ ꯃꯌꯥꯝ ꯁꯣꯃꯤꯜ ꯂꯩꯌꯦ ꯁꯤꯁꯤꯗ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯝ ꯐꯔꯅꯤꯆꯔ ꯇꯧꯕꯒꯤ ꯎ ꯋꯥ ꯂꯧꯅꯤꯡꯕ ꯎ ꯋꯥꯏ ꯋꯥꯗꯤ ꯌꯥꯎꯔꯝꯃꯔꯣꯏ ꯎ ꯍꯥꯏꯕ ꯎ ꯈꯥꯏꯕ ꯂꯧꯅꯤꯡꯕ ꯈꯣꯠꯄ ꯍꯪꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯅꯨꯡꯁꯥꯗꯤ ꯁꯥꯇꯤꯟ ꯇꯨꯞꯄꯁꯨ ꯑꯗꯨꯝ ꯃꯨꯕꯅꯤ ꯆꯨꯝꯃꯦ ꯅꯨꯡꯁꯥ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯈꯔ ꯅꯨꯡꯁꯥꯗ ꯄꯨꯔꯥ ꯀꯥꯊꯦꯛꯍꯟꯕꯁꯨ ꯐꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯡꯐꯨ ꯐꯨꯗꯕꯁꯨ ꯅꯨꯡꯁꯥꯁꯤꯅ ꯐꯨꯗꯕꯁꯨ ꯐꯠꯇꯦ ꯍꯦꯛꯇ ꯐꯨꯍꯟꯕꯁꯨ ꯐꯠꯇꯦ
ꯊꯔꯣꯏ ꯈꯨꯟꯕꯒ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ, ꯅꯨꯡꯁꯥꯁꯤꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯐꯨꯗꯣꯏꯅꯦ ꯅꯨꯡꯁꯥꯅ꯫ ꯂꯨꯋꯥꯡꯁꯨ ꯂꯥꯛꯄꯤ, ꯂꯥꯏꯛ ꯗꯦꯝ ꯕ꯭ꯔꯣ, ꯊꯦꯡꯀ꯭ꯌꯨ, ꯑꯗꯨꯒ ꯋꯦꯜꯀꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ꯫ ꯍꯣꯁ ꯅꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ? ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 2꯫ ꯃꯌꯥꯝꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯩ ꯇꯧꯕ ꯑꯗꯨꯝ ꯂꯣꯏꯕꯤꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯅꯪꯗꯗꯤ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯀꯩꯒꯤ? ꯅꯪꯅꯕꯨ ꯇꯧꯗꯦꯗ ꯍꯥꯏ꯫ ꯍꯩꯔꯣꯛ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯋꯦꯜꯀꯝ ꯇꯨ ꯍꯩꯔꯣꯛ ꯂꯩꯔꯦꯀꯣ, ꯁꯤ ꯃꯅꯨꯡ ꯆꯠꯆꯔꯒꯦ꯫ ꯇꯧꯋꯦ ꯍꯥꯏꯕ ID1ꯗꯣ ꯄꯣꯁ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ? ꯑꯣ, ꯑꯩ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯧꯖꯤꯛꯇ 2ꯅꯦ, 2 ꯁꯨꯏ꯫ ꯑꯩ ꯇꯧꯗꯦ ꯍꯥꯏꯕ, ꯕ꯭ꯂꯣꯛ ꯇꯧꯋꯦ ꯍꯥꯏ, ꯇꯧꯋꯦ ꯍꯥꯏꯕ ꯑꯩ ꯁꯨꯃꯥꯏꯅ ꯍꯦꯛꯇꯒꯤ ꯁꯨꯃꯥꯏꯅ ꯍꯩꯔꯣꯛꯀꯤ ꯃꯅꯨꯡꯁꯤꯗꯤ ꯈꯤꯇꯪ ꯆꯪꯉꯒꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ, ꯌꯥꯗꯕ ꯈꯣꯠꯇꯕ ꯂꯩꯔꯁꯨ ꯋꯥꯛꯁꯣꯞꯁꯦ ꯅꯛꯅ ꯂꯩꯕꯅꯤꯅꯀꯣ, ꯅꯛꯅ ꯑꯗꯨꯝ ꯂꯩ ꯋꯥꯛꯁꯣꯞꯁꯦ꯫ ꯑꯗꯨ ꯁꯨꯝ ꯂꯩ, ꯃꯅꯤꯡꯗ ꯁꯨꯝ ꯂꯩ꯫ ꯁꯤꯅ ꯍꯩꯔꯣꯛꯀꯒꯤ ꯐꯥꯎꯅꯕ ꯑꯍꯥꯟꯕ ꯊꯣꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ, ꯇꯥꯏꯅꯕꯗ ꯂꯩꯕ ꯊꯣꯡ ꯑꯆꯧꯕ꯫ ꯑꯣ ꯍꯣꯁ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯌꯥꯝꯗꯦ ꯐꯩ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯑꯃꯇ ꯕ꯭ꯂꯣꯛ ꯇꯧꯗꯦ ꯕ꯭ꯔꯣ ꯂꯨꯋꯥꯡ꯫ ꯌꯥꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯗꯤ 5ꯅꯤ, ꯅꯨꯄꯥ 3 ꯅꯨꯄꯤ ꯑꯣ ꯑꯁ ꯃꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯁꯤꯡꯒꯜ ꯄꯤꯁꯅ ꯂꯤꯂꯥ ꯑꯃ ꯂꯩꯗꯥꯏꯅꯦ, ꯈꯪꯅꯤꯡꯉꯛꯄꯅꯤ꯫ ꯐꯩ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯍꯥꯏꯇꯥꯔꯦꯀꯣ, ꯁꯤ ꯊꯣꯡꯁꯤ ꯍꯩꯔꯣꯛꯀ ꯋꯥꯡꯖꯤꯡꯒ ꯑꯍꯥꯟꯕꯗ ꯂꯩꯕ ꯊꯣꯡꯅꯤ, ꯃꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯊꯣꯡ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯗꯤ 5ꯅꯤ ꯍꯥꯏ, ꯅꯨꯄꯥ 3 ꯅꯨꯄꯤ 1꯫ ꯌꯥꯝ ꯐꯩ, ꯅꯨꯄꯥꯁꯤꯡꯅ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯒꯅꯤ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯍꯥꯏꯇꯥꯔꯦꯀꯣ꯫
ꯃꯆꯟ ꯑꯃꯒ ꯌꯥꯎꯕ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ, ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯨꯝ ꯃꯊꯟꯇ ꯌꯥꯎꯖꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ, ꯐꯩ꯫ ꯃꯕꯨꯡꯁꯤꯡꯅꯁꯨ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ, ꯃꯆꯟꯅꯨꯄꯤꯅꯁꯨ ꯃꯕꯨꯡꯁꯤꯡꯕꯨ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯕꯤꯕ, ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯕ, ꯅꯨꯄꯥ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯌꯥꯎꯕ, ꯁꯨꯃꯥꯏꯅ ꯁꯨꯝꯕꯗ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ, ꯈꯔꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯅꯨꯄꯥꯗꯗꯤ ꯑꯌꯥꯝꯕ ꯐꯔꯦ, ꯅꯨꯄꯤꯗꯗꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯃꯟꯕꯗꯒꯤ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯕ, ꯀꯌꯥ ꯆꯠꯊꯣꯛꯍꯟꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯃꯗꯨ ꯍꯣꯏ, ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯟꯐꯥꯡ ꯆꯠꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕꯗꯤ ꯐꯩ, ꯇꯧꯕꯇꯕꯨ ꯁꯨꯝ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯥꯅ ꯇꯧꯖꯒꯦ ꯐꯕꯗ ꯍꯥꯏꯇꯥꯔꯦ, ꯃꯗꯨ ꯊꯠꯆꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯊꯦꯡꯅꯩ꯫ ꯃꯗꯨ ꯌꯥꯔꯤꯉꯩꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯐꯕꯗꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯁꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯁꯦ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎꯁꯦ ꯁꯥꯟꯅꯕ ꯑꯣꯏꯍꯟꯅꯤꯡꯉꯦꯅ ꯈꯜꯂꯣꯅꯦ, ꯃꯥꯅ ꯑꯇꯣꯞꯄ ꯑꯝꯗ ꯆꯠꯂꯕ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯋꯥꯡꯃꯗꯅꯦ ꯐꯥꯖꯤꯟ ꯄꯤꯕ ꯇꯧꯕꯗꯣ, ꯑꯗꯨꯝꯕꯗ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ, ꯁꯨꯝ ꯑꯩꯒꯤ ꯁꯖꯦꯁꯟꯅꯤ꯫ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯆꯦꯆꯦꯁꯨ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯆꯦꯆꯦꯁꯨ ꯃꯣꯏꯒꯤ ꯃꯆꯥ 3 ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯌꯣꯛꯑꯦ, ꯑꯩꯈꯣꯏ ꯄꯣꯛꯃꯤꯟꯅꯗꯦ꯫ ꯑꯣ ꯍꯣꯏ, ꯅꯨꯡꯁꯤꯅꯅꯕꯨ ꯂꯣꯏꯅꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯨꯝ ꯄꯨꯁꯟꯖꯒꯦꯀꯣ꯫ ꯃꯤꯊꯨꯟ ꯐꯤꯂꯝꯒꯨꯝꯕ, ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯋꯨꯠ ꯐꯤꯂꯝꯒꯨꯝꯕ ꯃꯤꯊꯨꯟꯁꯦ, ꯍꯣꯂꯤꯋꯨꯠ ꯑꯌꯦ ꯕꯣꯂꯤꯋꯨꯠ ꯍꯥꯏꯕ, ꯕꯣꯂꯤꯋꯨꯠꯀꯤ ꯐꯤꯂꯝꯒꯨꯝꯕ ꯃꯤꯊꯨꯟꯁꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯃ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯅ ꯀꯩꯅꯣꯗꯒꯤ ꯈꯨꯜꯂꯒ ꯌꯣꯛꯈꯤꯗꯅꯀꯣ, ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩ, ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯗꯅ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯅꯤ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯌꯥꯗꯕ ꯂꯩꯇꯦ, ꯐꯠꯇꯕ ꯂꯩꯇꯦ, ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯒ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ, ꯁꯤꯅꯤ꯫ ꯄꯣꯛꯃꯤꯟꯅꯔꯒ ꯀꯧꯅ ꯉꯥꯡꯅꯗ ꯂꯩꯕꯁꯨ ꯀꯣꯡꯒꯥꯏꯅꯤ, ꯅꯠꯇ꯭ꯔꯥ? ꯀꯥꯟꯅꯗꯦ, ꯑꯗꯨꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯄꯣꯛꯃꯤꯟꯅꯗꯕ ꯏꯆꯟꯅꯨꯄꯤ ꯂꯩ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕ ꯌꯥꯗꯕ ꯀꯩꯝ ꯂꯩꯇꯦ, ꯅꯨꯡꯁꯤꯅꯕꯗꯩꯅꯤ ꯃꯤꯁꯦ, ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎ ꯀꯧꯅꯗꯕꯐꯥꯎ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ, ꯄꯣꯛꯃꯤꯟꯅꯕ ꯑꯗꯨ ꯀꯥꯟꯅꯗꯦ, ꯅꯠꯇ꯭ꯔꯥ? ꯍꯤꯡꯃꯤꯟꯅꯔꯒ ꯀꯧꯅ ꯉꯥꯡꯅꯕ ꯌꯥꯅꯗ꯭ꯔ, ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯅꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯑꯩꯈꯣꯏꯁꯤꯕꯨ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯉꯁꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯕ꯭ꯔꯅꯤ? ꯉꯝꯗꯦ꯫ ꯑꯗꯨ ꯇꯝꯕ ꯉꯝꯗꯕ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯍꯤꯡꯉꯤꯉꯩꯁꯤꯗ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯒ ꯂꯣꯏꯔꯦ, ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯕꯕꯥꯅ ꯌꯥꯗꯦ, ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏ, ꯍꯥꯏꯕ ꯐꯨꯏ, ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯕ ꯐꯨꯏ ꯍꯥꯏꯕꯗꯣ, ꯆꯨꯝꯃꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ꯫ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨ ꯌꯥꯝ ꯐꯩ, ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯕꯁꯤ ꯌꯥꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ, ꯄꯣꯛꯃꯤꯟꯅꯗꯕ ꯄꯨꯝꯅꯃꯛꯁꯦ ꯇꯣꯛꯊꯣꯛꯈ꯭ꯔꯣ,
ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯨꯡꯁꯤꯅꯕꯅꯤꯀꯣ. ꯅꯨꯡꯁꯤꯅꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦ. ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯔꯤꯁꯤꯅꯤ. ꯄꯣꯛꯃꯤꯟꯅꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯀꯧꯅ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯤꯂꯦꯁꯟꯅꯦ ꯍꯥꯏꯗꯣꯏꯅꯣ, ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯤꯂꯦꯇꯤꯞꯁꯅꯦ ꯍꯥꯏꯗꯣꯏꯅꯣꯕ. ꯅꯨꯡꯁꯤꯅꯕꯁꯤ ꯃꯣꯏ ꯀꯅꯥꯝ ꯂꯩꯇꯦ. ꯍꯣꯁ ꯈꯣꯏ ꯕꯕꯥ ꯍꯣꯏ ꯕꯥꯆꯧ ꯍꯣꯏ ꯅꯠꯇꯅ, ꯑꯗꯨꯕꯨ ꯕꯥꯆꯧꯗꯤ ꯃꯕꯨꯛ ꯐꯠꯇꯦ ꯌꯥꯝ. ꯃꯣꯏꯒ ꯂꯩꯇꯦ. ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏ, ꯇꯥꯃꯣꯆꯥ ꯍꯣꯏ, ꯑꯩꯈꯣꯏꯗ ꯂꯩ ꯂꯣꯏ ꯚꯦꯔꯤ ꯒꯨꯗ. ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ. ꯍꯣꯏ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯦ ꯈꯨꯗꯛꯇ ꯃꯥ ꯖꯔ ꯖꯔ ꯖꯔꯅ ꯐꯒꯠꯂꯛꯄ ꯐꯒꯠꯂꯛꯇꯕꯗꯨꯗꯤ ꯃꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ. ꯇꯧꯕꯇꯕꯨ ꯄꯣꯠꯂꯣꯏꯗ ꯃꯥꯒꯤꯗꯃꯛꯇ ꯄꯥꯝꯕꯨ ꯇꯤꯡꯕꯤꯔꯛꯀꯗꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯕꯨ ꯅꯨꯡꯁꯤꯅ ꯇꯧꯈꯤꯕ, ꯃꯤꯕꯨ ꯐꯅ ꯈꯟꯕ, ꯃꯤꯕꯨ ꯅꯨꯡꯁꯤꯅ, ꯃꯤꯕꯨ ꯐꯁꯅꯨ ꯍꯥꯏꯅ ꯈꯟꯕꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯗꯨꯅꯤꯀꯣ ꯄꯣꯠꯂꯣꯏꯗ ꯊꯤꯔꯛꯀꯗꯣꯏꯁꯦ ꯆꯦꯛꯁꯤꯜꯂꯀꯥꯟꯗ. ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯅ ꯑꯃꯨꯛꯁꯨ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯂꯣꯏ ꯉꯝꯃꯦ. ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯈꯦꯠꯅꯩꯗꯅ. ꯅꯨꯡꯁꯤꯅ ꯏꯃꯥꯅ ꯏꯟꯕꯤꯕꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯁꯦ ꯃꯤꯅ ꯏꯟꯕꯤꯕꯒ ꯏꯃꯥꯅ ꯏꯟꯕꯤꯕꯒ ꯈꯦꯠꯅꯩ ꯍꯥꯏꯁꯦ. ꯏꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣ? ꯀꯔꯤꯝ ꯅꯠꯇꯦꯕ. ꯑꯩꯒꯤ ꯍꯦꯛ ꯅꯨꯡꯁꯤꯖꯕ, ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯗꯨꯅꯦ ꯑꯣꯏꯕꯒꯤꯅꯦꯕ ꯏꯃꯥꯅ ꯍꯥꯏꯁꯦ. ꯍꯦꯛꯇ ꯏꯃꯥꯒꯤ ꯈꯨꯠꯇꯨꯅ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯀꯔꯤ ꯇꯩꯁꯟꯕ ꯈꯣꯠꯆꯟꯕ ꯅꯠꯇꯦꯕ. ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒꯤꯅꯦꯕ ꯏꯃꯥꯅ ꯏꯟꯕꯤꯕꯅ ꯍꯥꯎꯏ ꯍꯥꯏꯁꯦ. ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯔꯒ ꯃꯤꯉꯣꯟꯗ ꯏꯟꯕꯤꯕ ꯃꯇꯝꯗ ꯃꯤꯗꯨꯅꯁꯨ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯦꯅ ꯈꯜꯂꯛꯀꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ. ꯆꯤꯟꯕꯥꯟꯗ ꯅꯨꯡꯁꯤꯅꯕꯗꯣ ꯅꯨꯡꯁꯤꯁꯟꯅꯕ ꯅꯠꯇꯦꯀꯣ, ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ. ꯍꯣꯁ ꯑꯩꯗꯤ ꯂꯨꯅ ꯇꯧꯋꯤ, ꯅꯣꯡꯃꯇ ꯐꯨꯗꯦ. ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏ ꯑꯩꯗꯤ ꯐꯨꯗꯦ. ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏ ꯑꯩꯗꯤ ꯐꯨꯗꯦ. ꯍꯣꯏ ꯈꯔ ꯍꯣꯏ. ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯂꯨꯏ. ꯃꯟꯕꯁꯨ ꯐꯠꯇꯦ, ꯌꯥꯝꯅ ꯀꯣꯝꯊꯣꯛꯄꯁꯨ ꯐꯠꯇꯦ. ꯄꯨꯝꯅꯃꯛꯁꯦ ꯁꯨꯝ ꯍꯩꯅ ꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯤꯑꯣꯏꯕꯁꯦ ꯍꯩꯁꯤꯡꯕ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ. ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯌꯥꯝ ꯊꯦꯡꯅꯔꯛꯄ, ꯌꯥꯝ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ. ꯃꯤꯑꯣꯏꯕꯅ ꯍꯩꯁꯤꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯦꯡꯅꯔꯛꯄ, ꯌꯥꯝ ꯊꯦꯡꯅꯔꯒꯗꯤ ꯍꯩꯁꯤꯡꯉꯤ. ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯣꯕꯀꯣ. ꯑꯩ ꯁꯨꯝ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯃꯤꯑꯣꯏꯕꯅ ꯄꯪꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯛꯄꯁꯦ, ꯌꯥꯝ ꯊꯦꯡꯅꯔꯛꯄ, ꯌꯥꯝ ꯈꯪꯕ, ꯌꯥꯝ ꯊꯦꯡꯅꯕꯁꯦ ꯋꯥꯠꯂꯕ ꯑꯗꯨꯑꯣꯏꯗꯤ ꯄꯪꯒꯅꯦꯕ. ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ. ꯑꯣꯐꯤꯁꯇ ꯆꯠꯂꯦꯕ ꯑꯩꯈꯣꯏꯁꯦ, ꯗꯤ ꯁꯤ ꯑꯣꯐꯤꯁꯇ ꯆꯠꯂꯦꯕ. ꯗꯤ ꯁꯤ ꯑꯣꯐꯤꯁꯇ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯖꯒꯥꯗꯣ, ꯑꯣꯐꯤꯁꯇꯤ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤꯗꯅꯀꯣ ꯗꯤ ꯁꯤꯒꯤꯗ. ꯑꯣꯐꯤꯁꯁꯤꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ, ꯑꯩꯒꯤ ꯆꯦ ꯆꯥꯡꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ, ꯃꯥꯒꯤ ꯖꯒꯥꯗꯣ ꯆꯞ ꯆꯥꯅ ꯑꯩꯅ ꯈꯪꯉꯗꯤ ꯆꯪꯈꯤꯅꯦꯕ. ꯃꯁꯦ ꯑꯩ ꯁꯤꯡꯉꯕꯅꯦꯕ ꯑꯃꯔꯣꯝꯗ. ꯑꯗꯒꯤ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯗꯤ ꯐꯅꯌꯥꯝ ꯁꯤꯡꯉꯒꯁꯨ ꯃꯥꯁꯦ ꯀꯔꯣꯝꯗꯅꯣ ꯍꯪꯗꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯂꯩꯅꯦꯕ. ꯃꯇꯝꯁꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯁꯜꯂꯛꯇ꯭ꯔꯥ, ꯑꯃ ꯐꯠ ꯆꯪꯈꯤꯕꯗꯨꯅ ꯑꯣꯏꯗꯣꯏꯅꯦꯕ. ꯃꯥꯅ ꯍꯥꯟꯅ ꯂꯦꯞꯄꯨꯅꯤ, ꯃꯥꯅ ꯍꯥꯟꯅ ꯆꯪꯉꯒ ꯂꯩꯔꯨꯅꯤ, ꯂꯧꯔꯨꯅꯦꯕ ꯁꯤꯅꯤ. ꯑꯗꯨꯅ ꯄꯪꯕ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ. ꯌꯥꯝ ꯊꯦꯡꯅꯕ, ꯌꯥꯝ ꯈꯪꯉꯕ, ꯑꯗꯨꯒꯤꯅꯤ ꯃꯥ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯂꯣꯏꯅ ꯈꯪꯒꯅꯤ. ꯑꯗꯨꯗꯤ ꯁꯤꯡꯕꯁꯦ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯑꯣꯏꯅꯦꯕ. ꯁꯤꯅꯤ ꯁꯨꯝ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯕꯗꯣ ꯍꯥꯏꯖꯕꯅꯤ, ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ, ꯁꯖꯦꯁꯟ ꯁꯨꯝ ꯄꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯗꯤ ꯃꯈꯣꯏꯗ ꯅꯨꯄꯤ ꯊꯤꯔꯦ. ꯑꯩꯅ 3 months ꯍꯦꯜꯂꯦ. ꯑꯗꯨ ꯏꯅꯥꯎꯄꯥꯗꯨ ꯂꯨꯍꯣꯡꯕꯤꯔꯦ. ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯗꯨ ꯅꯨꯄꯤ ꯃꯌꯨꯝ ꯂꯩꯕꯅꯤ
ꯆꯥꯡꯄꯥꯠ ꯌꯥꯝ ꯅꯛꯑꯦ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯁꯤꯗ ꯆꯥꯡꯄꯥꯠ ꯌꯥꯝ ꯅꯛꯑꯦ ꯌꯥꯝ ꯄꯪꯉꯤꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯁꯤꯡꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯕꯤꯌꯨ ꯂꯣꯏꯅ ꯊꯦꯡꯅꯕꯤꯌꯨ ꯍꯤꯔꯝꯁꯦ ꯈꯪꯕꯤꯔꯕ ꯍꯩꯕꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯈꯨꯗꯤꯡꯃꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯦꯂꯤꯁ ꯋꯦꯜ ꯍꯛꯆꯥꯡꯅꯤ ꯅꯦꯚꯔ ꯏꯁꯇꯣꯞ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯤꯔꯝ ꯑꯃꯇ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯖꯤꯟꯕꯤꯕ ꯍꯩꯖꯟꯕꯤꯕ ꯂꯦꯞꯄꯤꯒꯅꯨ ꯃꯗꯨꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯍꯩꯁꯤꯡꯕ ꯅꯣꯂꯦꯖ ꯍꯦꯟꯀꯠꯂꯛꯄꯗꯨꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤ ꯌꯨ ꯇꯨꯃꯣꯔꯣ ꯃꯣꯔꯅꯤꯡ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ